ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦꯀꯣ ꯏꯇꯥꯎ ꯑꯩ ꯏꯊꯟꯇꯅ ꯏꯇꯥꯎꯕꯨ ꯈꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯏꯇꯥꯎ ꯏꯇꯥꯎ ꯑꯩ ꯁꯣꯏꯗ ꯉꯥꯝꯗꯅ ꯍꯟꯖꯔꯛꯀꯦꯀꯣ ꯏꯇꯥꯎ ꯃꯥꯏ ꯄꯥꯛꯄꯤꯔꯣ ꯑꯣꯠꯂꯦ ꯁꯣꯝꯗ ꯊꯝꯈ꯭ꯔꯁꯤꯕ ꯃꯁꯤ ꯂꯩꯕꯁꯦ ꯋꯥ ꯌꯥꯝꯅ ꯆꯤꯟꯗꯧꯔꯤ ꯏꯇꯥꯎ ꯃꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯉꯒ ꯆꯦꯡꯅꯤꯕ ꯆꯪꯉꯝꯃꯤꯅꯦ ꯅꯆꯥ ꯅꯃꯧꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧ 이따기다 타와이 타독도가 봐. 이번 일이 하듯이 넌들이 컴퓨터기 있다. 그 이진이는 미워도 신비롭거든. 어북나네. ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯆꯈꯤꯕ ꯌꯥꯔꯣꯏ 시ꯔꯕꯁꯨ나 이 샤싱기 땀박도 시르 자부터 부디 넌 가라가 통해. 하. 이탄다 샤이 남먹은 통해 남들어가는 차라도 해내